ꯉꯥꯏꯔꯝꯃꯨꯀꯣ ꯃꯩꯇꯩ ꯊꯤꯉꯥꯡꯁꯤꯡ ꯑꯩꯈꯣꯏ ꯖꯋꯥꯟ ꯑꯜꯐꯥ ꯁꯤ ꯒ꯭ꯔꯨꯞ ꯂꯥꯛꯑꯦ ꯑꯩꯈꯣꯏꯗꯤ ꯖꯋꯥꯟ ꯑꯜꯐꯥ ꯁꯤ ꯀꯧꯕꯅꯤꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯕꯥꯏ ꯀꯣꯟꯁꯤꯡ ꯅꯣꯏꯅ ꯅꯥꯛꯇꯅꯦ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯅꯣꯏꯅ ꯗꯥꯏꯂꯣꯛꯇ ꯀꯨꯝꯃꯛꯀꯅꯤ ꯈꯣꯠꯀꯅꯤꯅ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯗꯥꯏꯔꯦꯛ ꯅꯣꯏꯒꯤ ꯅꯅꯥꯛꯇꯅꯦ ꯀꯥꯞꯁꯜꯂꯛꯏꯁꯦ ꯊꯤꯕꯥꯏ ꯀꯣꯟꯁꯤꯡ ꯃꯌꯥꯝ ꯂꯦꯞ ꯁꯦꯌꯔ ꯇꯧꯕꯤꯌꯣ ꯁꯤꯗ ꯀꯤꯅꯤꯡꯉꯥꯏ ꯀꯩꯁꯨ ꯑꯣꯏꯗꯦ ꯃꯌꯥꯝ ꯆꯤꯡ ꯂꯝꯕꯤ ꯑꯣꯏꯕꯅꯤ ꯂꯝꯕꯤꯗꯤ ꯈꯔ ꯐꯠꯇ꯭ꯔꯦ ꯀꯔꯤ ꯊꯤꯕꯥꯏ ꯀꯣꯟꯁꯤꯡꯗꯨ ꯉꯔꯥꯡ ꯍꯥꯏꯔꯛꯄꯗꯣ ꯀꯩꯕ ꯀꯨꯝꯃꯛꯀꯅꯤ ꯃꯄꯨꯟꯁꯤꯗ ꯃꯣꯏꯅ ꯀꯨꯝꯃꯛꯄꯁꯨ ꯉꯝꯃꯔꯣꯏꯗꯧꯁꯤ ꯖꯒꯥꯁꯤꯗ ꯀꯨꯝꯃꯛꯀꯅꯤ ꯊꯤꯕꯥꯏ ꯀꯣꯟꯁꯤꯡꯗꯣ ꯀꯨꯝꯃꯣ ꯍꯥꯏꯅ ꯉꯝꯃꯗꯤ ꯅꯣꯏꯅ ꯊꯥꯏꯅ ꯁꯩꯗꯥꯡꯒ ꯂꯩꯔꯝꯕ ꯃꯐꯝꯁꯤꯡꯁꯦ ꯅꯨꯡꯁꯤꯕ꯭ꯔꯥ ꯌꯦꯡꯉꯨ ꯊꯤꯕꯥꯏ ꯀꯣꯟꯁꯤꯡ ꯃꯥꯅꯦ ꯀꯨꯀꯤ ꯊꯤꯕꯥꯏ ꯀꯣꯟꯁꯤꯡ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕꯥꯜꯁꯤꯡꯗꯣ ꯃꯣꯏꯅ ꯃꯄꯨꯟꯁꯤꯗꯁꯨ ꯀꯨꯝꯃꯛꯄ ꯉꯝꯃꯔꯣꯏꯗꯧꯕ ꯖꯒꯥꯁꯤꯗ ꯃꯣꯏꯅ ꯁꯩꯗꯥꯡꯉꯒ ꯂꯩꯔꯝꯕ ꯖꯒꯥꯁꯤꯗ ꯀꯨꯝꯃꯛꯀꯅꯤ ꯀꯥꯏꯅꯒ ꯊꯤꯕꯥꯏ ꯀꯣꯟꯁꯤꯡꯗꯣ ꯀꯨꯝꯃꯣ ꯍꯥꯏꯔꯤꯅꯦ ꯁꯦꯠꯇꯠꯅꯁꯦ ꯑꯗꯨꯝ ꯂꯥꯏꯚꯇ ꯑꯗꯨꯝ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯩꯇꯩ ꯊꯧꯅꯥ ꯍꯟꯕ ꯌꯥꯗꯦ ꯁꯦꯡꯅ ꯍꯥꯏꯕ ꯀꯥꯟꯗ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯃꯤꯆꯝ ꯍꯥꯎ Okay. Okay. Lere ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯈꯣꯡꯅ ꯀꯥꯈ꯭ꯔꯁꯦ ꯍꯥꯏꯔꯣ ꯍꯣꯏ ꯌꯥꯔꯦ ꯌꯥꯔꯦ ꯁꯤꯕꯥꯏ ꯀꯣꯟꯁꯦ ꯑꯩꯈꯣꯏ ꯂꯥꯛꯑꯦꯀꯣ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯁꯦꯠꯇꯠꯅꯁꯤ ꯆꯠꯂꯣ ꯆꯠꯂꯣ ꯏꯆꯤꯟꯅ ꯆꯠꯂꯣ ꯃꯑꯣꯡ ꯊꯥꯔꯣ ꯃꯅꯨꯡ ꯒꯥꯔꯤꯗꯣ ꯃꯅꯨꯡ ꯊꯥꯡꯖꯜꯂꯝꯃꯣ ꯂꯩꯕ ꯁꯤꯗ ꯁꯤ ꯊꯝꯃꯣ ꯁꯤꯗ 어서래 누나이봐 맞네 나 저기 아무놈 디바이 콘징 거기 장에 너희는 꼬막거니 하베도 너희는 꼬막거니 하베도 꼬모 더 거기 그노 떠오래 좀 라이브 때문에 코너 라이즈 로 제 라이브 때문에 코너 라이즈 고 필름 넘버나 때문에 디바이 콘 송로이 디바이 콘 너희 그냥 꼬막거니다 꼬모 라오게 더게 너희는 그냥 꼬막거니나 답도봐 아데 여코이나 그노 떠봐 너희 만나 탈락과 너희는 나쁜 시기 꼬막고 좀 감으로도 너희는 세당가 레람보 머펌지도 너희나 꼬막거니가나 티바이 꼰징 너희 샷거니 살로 해가 티바이 꼰징 리퓨지싱 쿠키 자 로 너희 군 아시 레레 또 티바이 꼰징 너희 군 또 아시더네 호래 락도지 좀 랍때 좀 하이독비게 티바이 꼰지 시기 군지더네 ꯑꯩꯈꯣꯏꯅ ꯀꯨꯝꯃꯩ ꯂꯥꯛꯀꯗꯣꯏꯁꯤ ꯍꯣꯔꯦꯟ ꯈꯣꯡꯅ 또 아들 레리 군지 아들 우리 좀 양 아들 우리 부 군지 아시더네 ꯑꯩꯈꯣꯏꯅ ꯂꯥꯛꯀꯗꯣꯏꯁꯤ 아시더네 ꯂꯥꯛ ꯁꯦ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯇꯣ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯊꯤꯕꯥꯏ ꯀꯣꯆꯤꯡ ꯑꯩꯈꯣꯏ ꯂꯥꯛꯑꯦꯀꯣ ꯅꯣꯏꯅ ꯀꯨꯝꯁꯨ ꯉꯝꯁꯨ ꯉꯝꯃꯔꯣꯏꯗꯧ ꯃꯐꯝꯗꯨꯗ
ꯃꯌꯥꯝ ꯉꯁꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯈꯔ ꯇꯥꯒꯅꯤ ꯗꯥꯏꯔꯦꯛ ꯉꯁꯤꯗꯤ ꯃꯣꯏꯕꯨ ꯁꯦꯟꯅꯔꯝꯕ ꯃꯤꯗꯨꯁꯨ ꯑꯁꯤꯒꯤꯗꯤ ꯃꯣꯏꯕꯨ ꯁꯦꯟꯅꯔꯝꯕ ꯀꯥꯡꯕꯨꯗꯨꯁꯨ ꯁꯦ ꯅꯣꯏꯅ ꯂꯩꯔꯝꯕ ꯅꯣꯏꯅ ꯁꯩꯗꯥꯡꯒ ꯂꯩꯔꯝꯕ ꯖꯒꯥꯗꯨꯅꯤ ꯃꯥꯅꯤ ꯊꯤꯕꯥꯏꯀꯣ ꯅꯣꯏꯗꯤ ꯙꯞ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯌꯣ ꯅꯣꯏꯗꯤ ꯀꯨꯝꯃꯛꯀꯅꯤꯒ ꯑꯗꯨꯒ ꯑꯗꯥꯒ ꯅꯣꯏꯗꯤ ꯙꯞ ꯇꯧꯔꯒ ꯂꯩꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯤꯅ ꯅꯣꯏꯒꯤ ꯖꯒꯥ ꯍꯣꯔꯦꯟ ꯑꯗꯨꯝ ꯁꯦꯠꯇꯠꯅꯁꯤ ꯂꯥꯏꯚ ꯊꯥꯔꯛꯑꯁꯨ ꯊꯥꯔꯛꯀꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯥꯏꯔꯤ ꯂꯥꯛꯑꯦ ꯈꯣꯠꯂꯦꯅ ꯑꯗꯨꯝ ꯐꯣꯡꯅ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯥꯛꯏꯀꯣ ꯑꯃꯅꯤꯡꯗꯁꯨ ꯂꯥꯛꯏ ꯑꯣ ꯍꯣꯏꯅꯦ ꯅꯣꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯔꯕꯅꯤꯅ ꯅꯣꯏꯒꯤ ꯈꯨꯟ ꯑꯣꯏꯔꯝꯃꯔꯣꯏꯅꯦ ꯁ꯭ꯋꯥꯏꯁꯦ ꯅꯣꯏꯅ ꯁꯩꯗꯥꯡꯒ ꯂꯩꯔꯝꯕꯁꯦ ꯑꯣꯄꯟ ꯆꯦꯂꯦꯟꯖꯅꯦ ꯇꯦꯟꯖꯤꯡ ꯇꯧꯒꯥꯏꯔꯤꯁꯦ ꯃꯣꯏꯅ ꯉꯔꯥꯡ ꯀꯨꯝꯃꯛꯀꯅꯤꯌꯦ ꯃꯣꯏꯅ ꯉꯔꯥꯡ ꯀꯨꯝꯃꯛꯀꯅꯤ ꯍꯥꯏꯕꯁꯦ ꯀꯨꯝꯃꯛꯇ꯭ꯔꯦꯕ ꯑꯩꯈꯣꯏꯅ ꯀꯨꯝꯃꯛꯑꯣ ꯃꯣꯏꯅꯁꯨ ꯀꯨꯝꯃꯛꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯀꯥꯕꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯑꯩꯈꯣꯏꯒꯤ ꯂꯩꯗꯅ ꯀꯅꯥꯝ ꯆꯠꯈꯤꯅꯣ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯥꯛꯏꯀꯣ ꯑꯩꯈꯣꯏ ꯀꯥꯔꯛꯏ ꯊꯤꯕꯥꯏꯀꯣꯟꯁꯤꯡ ꯅꯣꯏ ꯑꯗꯨꯝ ꯌꯥꯅꯤ ꯑꯦꯅꯤ ꯂꯥꯏꯚ ꯊꯥꯕꯗ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯃꯣꯏ ꯑꯩꯈꯣꯏꯅ ꯆꯠꯀꯗꯕ ꯖꯒꯥꯁꯨ ꯈꯪꯒꯗꯕ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯂꯥꯛꯏ ꯍꯥꯏꯕꯗꯨꯝꯗꯤ ꯃꯣꯏꯗ ꯇꯥꯛꯏ ꯃꯣꯏ ꯔꯦꯗꯤꯗ ꯂꯩꯔꯝꯃꯣ ꯅꯨꯃꯤꯗꯥꯡ ꯉꯁꯤꯗꯤ ꯂꯤꯂꯥ ꯉꯥꯏꯍꯥꯛ ꯁꯥꯟꯅꯁꯤ ꯂꯤꯂꯥ ꯉꯥꯏꯍꯥꯛ ꯁꯥꯟꯅꯁꯤ ꯃꯣꯏꯅ ꯑꯐꯥꯎ ꯁꯥꯔꯤꯁꯦ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯅ ꯑꯐꯥꯎ ꯁꯥꯔꯤꯕ ꯃꯣꯏꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯇ ꯂꯥꯏꯔꯒꯤ ꯆꯠꯆꯕꯁꯤꯡꯗ ꯃꯣꯏꯅ ꯇꯧꯕꯅꯦ ꯍꯥꯏꯇꯥꯔꯦ ꯂꯥꯛꯑꯣ ꯀꯩ ꯊꯤꯕꯥꯏꯀꯣꯟꯁꯤꯡ ꯑꯩꯈꯣꯏ ꯂꯥꯛꯑꯦꯅꯦ ꯅꯣꯏꯒꯤ ꯖꯒꯥ ꯅꯣꯏꯅ ꯂꯩꯔꯝꯕ ꯖꯒꯥ ꯅꯣꯏꯅ ꯂꯩꯕ ꯖꯒꯥꯗꯅꯦ ꯊꯤꯕꯥꯏꯀꯣꯟ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯃꯌꯥꯝ ꯂꯥꯏꯚ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯎꯍꯜꯂꯣ ꯗꯥꯏꯔꯦꯛ ꯆꯦꯂꯦꯟꯖꯅꯦ ꯇꯧꯔꯤꯁꯦ ꯅꯣꯏꯅ ꯂꯥꯛꯀꯅꯤ ꯀꯨꯝꯃꯛꯀꯅꯤ ꯍꯥꯏꯕ ꯖꯒꯥꯗꯨꯗꯤ ꯌꯥꯝꯅ ꯍꯦꯜꯂꯦ ꯁꯦꯡꯅ ꯍꯥꯏꯀꯥꯟꯗ ꯅꯣꯏꯅ ꯂꯥꯛꯀꯅꯤ ꯅꯣꯏꯅ ꯀꯨꯝꯃꯛꯀꯅꯤ ꯍꯥꯏꯕ ꯖꯒꯥꯗꯨꯗꯤ ꯍꯦꯜꯂꯦ ꯅꯣꯏꯅ ꯉꯔꯥꯡ ꯀꯨꯝꯃꯛꯀꯅꯤ ꯍꯥꯏꯕ ꯃꯐꯝꯗꯨꯗꯤ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯑꯦ ꯆꯦꯛꯁꯤꯟꯖꯒꯦ ꯃꯌꯥꯝꯒꯤ ꯊꯧꯖꯥꯜ ꯌꯥꯎꯗꯅ ꯃꯌꯥꯝꯅ ꯏꯁꯣꯔ ꯈꯨꯔꯨꯝꯕꯤꯕꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯖꯔꯤꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯥꯛꯄ ꯃꯤꯁꯤꯁꯨ ꯎꯊꯣꯛꯏꯀꯣ ꯊꯤꯕꯥꯏꯀꯣꯟꯁꯤꯡ ꯂꯥꯏꯚꯇ ꯑꯗꯨꯝ ꯁꯦꯠꯇꯅꯕ ꯌꯥꯅꯤ ꯂꯥꯏꯕꯛ ꯀꯩꯁꯨ ꯊꯤꯔꯣꯏꯌꯦ ꯃꯣꯏꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯝ ꯐꯖꯅ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯊꯤꯕꯥꯏꯀꯣꯟꯁꯤꯡꯗꯣ ꯎꯖꯖꯅꯨ ꯉꯝꯃꯒꯗꯤ ꯃꯣꯏꯅ ꯉꯔꯥꯡ ꯀꯨꯝꯃꯛꯀꯅꯤꯅ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯀꯨꯝꯃꯛꯇꯕꯗꯣ ꯑꯩꯈꯣꯏ ꯑꯣꯏꯅ ꯂꯥꯛꯑꯦ ꯅꯣꯏ ꯂꯩꯔꯝꯃꯣ ꯑꯩꯈꯣꯏ ꯁꯤ ꯃꯐꯝꯁꯦ ꯑꯦꯔꯤꯌꯥꯁꯦ ꯌꯧꯔꯦ ꯑꯗꯨꯝ ꯂꯥꯏꯚ ꯎꯠꯂꯦ ꯅꯣꯏꯅꯁꯨ ꯀꯩꯅꯣ ꯇꯧꯔꯝꯃꯅꯤ ꯉꯁꯤꯗꯤ ꯁꯥ ꯈꯔꯒꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯥꯅꯤꯀꯣ ꯉꯁꯤꯗꯤ ꯁꯥ ꯈꯔ ꯑꯩꯈꯣꯏ ꯑꯍꯥꯎꯕꯗꯤ ꯆꯥꯔꯣꯏꯁꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯄꯥꯎ ꯅꯨꯡꯉꯥꯏꯕꯗꯤ ꯈꯔ ꯇꯥꯍꯟꯖꯔꯛꯀꯦ ꯅꯍꯥꯟꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯕꯥꯏꯁꯤꯡꯅ ꯉꯥꯛꯑꯒ ꯂꯩꯔꯝꯕꯅꯦ ꯃꯕꯥꯏꯅ ꯉꯁꯤꯗꯤ ꯉꯥꯛꯄꯤꯗ꯭ꯔꯕꯅꯤ ꯌꯦꯡ ꯇꯥꯔꯦꯗꯅ ꯊꯤꯕꯥꯏꯀꯣꯟꯁꯤꯡꯁꯦ ꯊꯦꯡꯛ ꯌꯨ ꯌꯥꯏꯐꯔꯦ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯀꯔꯤꯝ ꯇꯧꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯍꯥꯏꯕꯤꯌꯨ ꯁꯣꯝꯗ
세 노이나 뽀삐 타람바 티바이콘 노이나 뽀삐 타람바 자가도니세 노이나 티바이콘 노이나 뽀삐 타람바 노이나 레람바 세당가 레람바 자가도니 노이나 아시다 징마이가 템토이지요 맘 티바이콘 징니나 징마이제 템토가 뽀삐 타람바 자가니 시다 우리브제 티바이콘 징니나 시다 우리바 티미 맘징지 우와 암다 hꯧ드지 시 티바이콘 징니나 거기 뽀삐 타람바 자가니 hꯧ직티 노이 라쿠중 아마로이 뽀삐 타부주 야라로이 생하간다 ꯍꯣꯏ ꯃꯐꯝ ꯈꯪꯉꯁꯨ ꯍꯥꯏꯗꯣꯛꯄꯤꯔꯛꯀꯅꯨ ꯃꯌꯥꯝꯒꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯥꯍꯟꯖꯔꯛꯀꯦ ꯅꯍꯥꯟꯒꯩꯗꯤ ꯃꯣꯏ ꯃꯕꯥꯏꯁꯤꯡꯅ ꯉꯥꯛꯑꯒ ꯂꯩꯕꯤꯔꯝꯕꯅꯦꯕ ꯑꯗꯣ ꯃꯣꯏ ꯍꯧꯖꯤꯛꯇꯤ ꯉꯁꯤꯗꯤ ꯃꯣꯏ ꯈꯪ ꯇꯥꯔꯦꯗꯅ ꯃꯣꯏꯅ ꯑꯀꯟ ꯁꯥꯔꯤꯁꯦ ꯁꯦꯡꯅ ꯍꯥꯏꯕ ꯀꯥꯟꯗ ꯃꯣꯏꯅ ꯑꯀꯟ ꯁꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯖꯗꯕ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯕ ꯆꯠꯆꯕ ꯑꯗꯨꯒꯨꯝꯕꯗꯅꯦ ꯑꯩꯈꯣꯏ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯂꯥꯟꯃꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯃꯁꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯁꯦꯠꯇꯠꯅꯁꯦ ꯅꯣꯏꯒꯤ ꯅꯥꯔꯣꯟꯗ ꯇꯧꯕ ꯅꯠꯇꯕ ꯁꯦ ꯅꯨꯡꯁꯤꯕ꯭ꯔ ꯌꯦꯡꯉꯨ ꯅꯣꯏ ꯅꯤꯡꯁꯤꯡꯕ꯭ꯔ ꯌꯦꯡꯉꯨ ꯁꯤꯗ ꯅꯣꯏꯅ ꯄꯣꯄꯤ ꯊꯥꯔꯝꯕꯁꯤꯡꯗꯣ ꯁꯤꯗ ꯎꯔꯤꯕ ꯆꯤꯡꯃꯥꯏ ꯇꯦꯝꯃꯤꯁꯦ ꯁꯤꯗꯒ ꯇꯦꯝꯃꯤꯕ ꯑꯁꯦ ꯅꯤꯡꯁꯤꯡꯕ꯭ꯔ ꯌꯦꯡꯉꯨ ꯊꯤꯕꯥꯏꯀꯣꯟꯁꯤꯡ ꯅꯣꯏꯅ ꯄꯣꯄꯤ ꯊꯥꯔꯝꯕ ꯖꯒꯥꯗꯣ ꯅꯤꯡꯁꯤꯡꯕ꯭ꯔ ꯌꯦꯡꯉꯣ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯄꯣꯄꯤꯁꯨ ꯊꯥ ꯐꯪꯗ꯭ꯔꯦ ꯃꯐꯝꯗꯤ ꯀꯩꯅꯣꯗꯅꯦ ꯃ꯭ꯌꯥꯟꯃꯥꯔꯗ ngasi sa khara di phanam huna ni ma'am isol khoram biyo sa khara pharakke ma'am gi damakta sa khara present tawge hai tare ma'am sa khara present tawge ma'am ni isol khoram biyo noina na punsi da ju kumak pangam maroi dawba jaga sida noina lakani kainaga noina lakani haba jaga da kilometer ani muk changsala abne khoje Gom lab te setan aje so ka ba laite sa thau banga ta ne khoi gi se thibai kon jing na khoi profit tharam ba chingmai jing ne sina thibai kon jing na ma'am lab adum share to biyo noina refugee noina na thun sangala chen gera noina kenu ambush pamung gera nawam ta logde noina kem ta tongong de te noina na Commander in Chief. Nadro. Si thibai kon jing na popi tha ba season na laina na yum ne se. Thibai kon jing miss taw breng se. Noina popi tha na hona ba laina na mafam ne. Se u breng. Noina popi tha na hona ba matam da noina leiram ba jaga. Thibai kon jing se na ha ba da. Noina kumakani dhap ta tawba khoi ra
ꯑꯩꯈꯣꯏ ꯄꯥꯔꯇꯤꯔꯣ ꯂꯩꯖꯥ ꯍꯣꯏ ꯌꯥꯔꯦ ꯅꯠꯇꯦ ꯊꯤꯕꯥꯏ ꯀꯣꯟꯁꯤꯡꯁꯤꯅ ꯂꯩꯔꯝꯕ ꯑꯩꯈꯣꯏ ꯖꯒꯥ ꯍꯥꯏꯇꯥꯔꯦ ꯄꯣꯄꯤ ꯊꯥꯕꯒꯤ ꯀꯩꯅꯣꯅꯦ ꯌꯨꯝꯁꯦ ꯃꯩ ꯊꯥꯗꯣꯛꯄꯕꯨꯗꯤ ꯌꯥꯏ ꯌꯨꯝꯁꯦ ꯃꯩ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏ ꯀꯥꯏꯗ ꯂꯩꯅꯤ ꯑꯩꯈꯣꯏꯅ ꯗꯣꯃꯤꯅꯦꯠ ꯇꯧꯔꯕ ꯃꯐꯝꯅꯤ ꯃꯣꯏꯅ ꯀꯨꯝꯃꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯍꯥꯏꯁꯤꯅ ꯀꯨꯝꯕꯤꯔꯛꯑꯣ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯤꯅꯀꯣ ꯌꯨꯝꯁꯦ ꯑꯩꯈꯣꯏꯅ ꯃꯩ ꯊꯥꯗꯣꯛꯇꯕꯒꯤ ꯃꯔꯝꯁꯦ ꯑꯩꯈꯣꯏꯅ ꯂꯩꯅꯕ ꯌꯦꯛꯇꯅ ꯆꯥꯗꯅ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯀꯩꯁꯨ ꯄꯥꯈꯠꯄꯤꯒꯅꯨ ꯀꯩꯁꯨ ꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯆꯠꯂꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯌꯥꯝꯗꯗꯤ ꯂꯥꯏꯚ ꯇꯧꯕ ꯋꯥꯅꯤ ꯍꯥꯏꯗꯣꯛꯄ ꯌꯥꯕ ꯌꯥꯗꯕ ꯑꯗꯨꯝ ꯂꯩꯔꯤ ꯄꯣꯠꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯏꯚ ꯇꯧꯔꯤꯕꯁꯦ ꯁꯦꯡꯅ ꯑꯩꯈꯣꯏ ꯁꯦꯐ ꯑꯣꯏꯔꯦ ꯑꯩꯈꯣꯏꯗ ꯀꯩꯝꯇ ꯀꯩꯅꯣ ꯇꯧꯔꯔꯣꯏ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗ ꯂꯥꯏꯚ ꯇꯧꯖꯕꯅꯦ ꯑꯩꯈꯣꯏꯒꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯄꯣꯄꯤ ꯊꯥꯔꯝꯕ ꯖꯒꯥ ꯃꯌꯥꯝꯗꯣ ꯎꯠꯆꯔꯛꯀꯦꯀꯣ ꯍꯧꯖꯤꯛꯄꯨꯗꯤ ꯊꯥꯈꯤꯗ꯭ꯔꯦꯀꯣ ꯁꯤꯗ ꯎꯔꯤꯕ ꯆꯤꯡꯃꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯎ ꯋꯥꯁꯤꯡꯁꯦ ꯂꯣꯏꯅ ꯇꯦꯝꯊꯣꯛꯑꯕ ꯃꯇꯨꯡꯗ ꯃꯣꯏꯅ ꯄꯣꯄꯤ ꯊꯥꯔꯝꯕ ꯖꯒꯥꯅꯦ ꯁꯤꯗ ꯎꯔꯤꯕ ꯆꯤꯡꯁꯦ ꯃꯌꯥꯝꯁꯨ ꯎ ꯍꯧꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯕꯤꯌꯨꯅꯦ ꯃꯌꯥꯝꯁꯨ ꯑꯝꯇ ꯎ ꯍꯧꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯕꯤꯌꯨꯕ ꯑꯩꯈꯣꯏ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯦ ꯌꯨꯝꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯑꯩꯈꯣꯏ ꯆꯠꯆꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯇꯦꯛꯇ ꯀꯥꯏꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯇꯧꯅꯕ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯈꯨꯔꯨꯝꯕꯤꯕ ꯑꯗꯨ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏꯅꯁꯨ ꯇꯧꯖꯔꯤꯕ ꯃꯌꯥꯝꯁꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯅꯦ ꯃꯌꯥꯝꯅ ꯌꯥꯎꯕꯤꯕ ꯉꯝꯕꯤꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯊꯧꯕꯁꯤꯡꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅꯕ ꯏꯁꯣꯔ ꯈꯨꯔꯨꯝꯕꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯈꯔꯁꯨ ꯇꯥꯍꯟꯖꯔꯛꯀꯦ ꯑꯞꯗꯦꯠ ꯑꯗꯨꯝ ꯉꯥꯏꯕꯤꯌꯣ ꯁꯦ ꯊꯤꯕꯥꯏꯀꯣꯟ ꯔꯤꯐ꯭ꯌꯨꯖꯤ ꯅꯣꯏꯅ ꯄꯣꯄꯤ ꯊꯥꯔꯝꯕ ꯖꯒꯥꯅꯤ ꯁꯤ ꯌꯦꯡꯕꯤꯌꯣ ꯅꯣꯏ ꯀꯨꯝꯁꯨ ꯀꯨꯝꯃꯛꯄ ꯉꯝꯃꯔꯣꯏ ꯃꯣꯏꯅ ꯉꯔꯥꯡ ꯀꯨꯝꯃꯛꯀꯅꯤꯅ ꯙꯞ ꯇꯧꯕ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯀꯨꯝꯃꯛꯀꯅꯤ ꯍꯥꯏꯕ ꯖꯒꯥꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 2.5 ꯃꯨꯛ ꯆꯪꯁꯤꯜꯂꯛꯑꯒ ꯑꯩꯈꯣꯏꯅ ꯂꯥꯏꯚꯁꯦ ꯊꯥꯖꯔꯛꯄ ꯑꯗꯨꯕꯨ ꯅꯍꯥꯟꯒꯩꯗꯤ ꯅꯣꯏ ꯅꯕꯥꯏꯅ ꯉꯥꯛꯄꯤꯕꯅꯤꯅ ꯅꯣꯏ ꯈꯔ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯀꯔꯤ ꯀꯔꯝꯕ ꯍꯧꯈꯤꯕꯅꯣ ꯁꯦꯝꯗꯣꯛꯑꯁꯤꯔꯣ ꯃꯥ ꯁꯦ ꯊꯤꯕꯥꯏꯀꯣꯟ ꯍꯣꯏꯅ ꯄꯣꯄꯤ ꯊꯥꯔꯝꯕ ꯖꯒꯥꯗꯨꯅꯤ ꯁꯤ ꯌꯦꯡꯉꯨ ꯂꯣꯀꯦꯁꯟꯗꯣ ꯈꯪꯅꯤꯡꯕ ꯈꯪꯖꯁꯅꯨ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯀꯩꯝ ꯇꯧꯕ ꯉꯝꯒꯗꯕꯁꯨ ꯅꯠꯇꯦ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤꯗꯤ ꯂꯥꯏꯚ ꯇꯧꯕꯁꯦ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯅ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯏꯁꯣꯔ ꯈꯨꯔꯨꯝꯕꯤꯔꯝꯃꯣ ꯁ꯭ꯋꯥꯏꯗꯩꯗꯤ ꯂꯥꯏꯚ ꯇꯧꯕꯁꯦ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯌꯥꯏꯐꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯅꯣꯏ ꯑꯩꯈꯣꯏ ꯉꯥꯏꯕꯤꯔꯝꯃꯣ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯥꯎ ꯅꯨꯡꯉꯥꯏꯕꯁꯨ ꯇꯥꯍꯟꯖꯔꯛꯀꯦ ꯂꯥꯏꯚꯁꯨ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ